खुरुमजरी इमेज टीवी मिडेंग ताबिरिबसिंगबु मेने नोमाइथेम ना तरामना ओक्सरी मसिनुंगथिली पाउ पिजरी वर्ल्ड एनवायरनमेंट डे गा मरी लैनना फेडरेशन स्टूडेंट्स ऑर्गेनाइजेशन कंगलैपाक सिंधुना लैंड रेस्टोरेशन डिजर्टिफिकेशन एंड ड्राउट रिसाइलेंस हाइब हिरमदा अनिरक सुबा स्टेट की ठाकता लायेक चांगदमनबा अमा मॉडर्न कॉलेज बोरमपाट पांगथोखरे लायेक चांगदमनबा अदुगा मरी लैनना फेसो की जनरल सेक्रेटरी फैरोइजम ललित नहाय ngasi malem gi mafam khudingmakta pangthoknariba world environment day gi thauram asiga mari leinana mahairoi sing gi oiba layek pa sangdamnaba gi thauram asi pangthokpani loinana gi oina handak sahi asigi oina land restoration and drought resilience haiba hiram asida pangthokliba layek pa changdamnaba asigi maru oiba pandamdi inkhalakliba naharol sing amadi mahairoi sing da academic career ama purakpa ngamnaba hotnabani hainasu phongdokhi मपुंग ओइब थेमदे कोइगी अमुक कोइना फेसोक तपाम दमदी कोइगी होजे होजे इनकना बेबा नहारोन अमदि कोइ छात्र छात्री सिंग असिदा कोइगी पेंटिंग कंपटीशन असी राम साम पांथोकना कोइगी महिरो सिंगु कोइगी हेन पुमिन थोगतवा मदि एकेडमिक करियर हेन बाबा मा दगी कोइना पेंटिंग कंपटीशन असी पांथोकजबनी मालेम सिनबा थुंगना लैंड रेस्टोरेशन डिजर्टिफिकेशन एंड ड्राउट रिसाइलेंस हाइब थीम द वर्ल्ड एनवायरनमेंट डे 2024 गा पांगथोकनबगी सरुक अमा ओइना इंडियन रेड क्रॉस सोसाइटी IRCS इम्फाल ईस्ट ब्रांच सिंधुना इम्फाल ईस्ट डिस्ट्रिक्ट की तोंगान तोंगान बा मफम मरीदा ngasi उसर कया थाखरे IRCS इम्फाल ईस्ट डिस्ट्रिक्ट की चेयरमैन डॉक्टर N अमूल कुमार सेक्रेटरी L कुबेर जॉइंट सेक्रेटरी RK देवतरंजन ट्रेजरर T जिनेस अमदी अतै थौमी सिंगसु सरुक यादुना RAU क्लब लाइरिक यंबम लेकाई पॉपुलर हाई स्कूल खुराई याम्बेम PIC याम्बेम गर्ल हॉस्टल गी हॉस्टल दा उहै पानबा अमदी उरुम लांगबा मखलगी उसरा कया थाखी याम्बेम गर्ल्स हॉस्टल दा लेबा इंटरनली डिस्प्लेस्ड पर्सन सिंगसु मफमदुदा उसरा थाबदा सरुक याखी Lions Club of Kaksing Greater District 322D na sinduna ngasi Kaksing Higher Secondary School da tree plantation on World Environment Day thauram pangthokre thauram duda Kaksing Higher Secondary School gi principal Momita Maurem President Lions Club Kaksing Greater Amadi Lion and Munal Maitaina Presidium members sing oiki sahi si theme land restoration desertification and drought resilience haiba hiram World Environment Day karigidamakta pangthoklibano haibagi matangda sugaiba wafam sing thamki thauramgi saruk ama oina school complex da u sara sing thaki land restoration desertification and drought resilience haiba chahi sigi theme da World Environment Day thauram ngasi District Health Society Kaksing na sinduna Mary Immaculate Catholic School Kaksing da pangthokre thauramduda Dr. Rajen Singh CMO Mission Director District Health Society Kaksing na Chief Guest Reverend FR Jacob Zapau Principal Mary Immaculate Catholic School na President Amadi Dr. P. Robin Singh DNO NPCCH and DSS Kaksing amasung O Puspa Devi DPM DSS Kaksing na Guest of Honor Chief Guest oikiba Dr. Rajena Environment ngak senduna thamnabagi maruoiba singgi matangda wangangki Dr. P. Robin Guest of Honor na climate change amasung upambi thabagi darkar oibagi matangda warol sing thamki thauramgi loisilakpada saruk yakiba mahiroi sing yauna dignitary singna school campus ta usara sing thaki ngasi malemgi mafam sinba thungna pangthoknariba World Environment Day thauramgi sarukama oina Tayama Charitable Trust ki sponsored makhada Kaksing Popular Sporting Club KPSC na sinduna Kaksing Khunyai lekai da leiba club asigi sanglen amadi sanabungi akoiba u sarasing thakre
Land Restoration, Desertification and Drought Resilience haiba theme da sahi asigi World Environment Day thauramgi international theme oiriba Land Restoration, Desertification and Drought Resilience da yumpham oiduna pangthokiba ngasigi usara thabaki thauram aduda Tayama Charitable Trust ki President Mayanglambam Yaima Elias Tayama Social Worker Yambem Saitia Amadi Mayanglambam Biramangol Yauna Trust ki members sing Amadi Kaksing Popular Sporting Club ki members sing Sarug Yaduna Saba Yaba Uhai Pambi Sing Yauna Makhal Kayagi Pambi Sing Thaki Sandilda World Environment Day Tribe Taramathoigi Luching Basingda U Sara Sing Yantoktuna Pangthokre Sahi Asigi World Environment Day Land Restoration Stop Desertification and Drought Resilience Haiba Team Amadi Our Land Our Future Haiba Slogan Galoidana Maha Union Higher Secondary School Zaphau Sandel Naga People's Organization CNPO and Sandel Forest Division Anina Punna Sinduna Pangthokre Masigi thauram asigi topa singthaningai oiba masak amadi CNPO gi makhada leiba tongan ba tribe taramathoi gi luchingba singda u sarasing sinnaduna makoibu hauhannaba amadi khun singnasu akoiba gi shaktam kanbada saruk yaminasi haibagi wasak lominnakiba aduni ngasigi thauramda tinkiba VIP khudingmakna akoiba gi saktam kanbada khun singna praja singa punna masa masagi forest singa pinaba apil tauki Mahusagi khal kairakpana aikoi mioibada makhal makha kayagi laina pokhalle haina state program on climate change and human health ki state nodal officer Dr. Y Nivedana Fongdokre wafum asi malem gi mafam khudingmakta pangthoknabagum National Health Mission Manipur gi National Program on Climate Change and Human Health Sinduna TG Higher Secondary School da Land Restoration, Desertification and Drought Resilience haiba hiram da Pangthokhiba World Environment Day gi thauranga mari leinana phongdokhibani Tampasana Girls Higher Secondary School da pangthokhiba thauram maduda Health Services Director Dr. O Sanahanbi National Health Mission Manipur gi State Mission Director Dr. Somorjit Ningombam amadi TG Higher Secondary School gi Principal Binita Ilangbamna thauram gi athoiba mithunglen oina saruk yakhi State Nodal Officer Dr. Y Nivedana Fongdorakpada Environment gi ahongba kaya lakpa sina sabagi chang leikhalakpagi leina kaya ama pokhanabagi machak ama oi masina maram oiduna mioibagi hakjangda aduki matik sokhalli environment gi ahongba asina mioibagi punsida khudong thihanbana machak ama oiriba asi aikoi punna kanminaba changi masi khara makhai kange hairabadi yumgi akoiba singda uwa ningthina Pu thokpa engine sting yam toina sizinadaba mathau tai haiki tawrpa was temperature si sagalakpa sina mar moiraga dagi dengue gumba se khoi gi sai valley area daga masing se last year dagi ga yam hengalakpa sumaina climate change sina maram oiraga leina tinada hengalakpa myam yauriba ado signa mari leinaga khoi gi national program on climate change and human health and khoi gi National Health Mission gi makhada program ama leije adugi program dugi makhada khoi ngasi World Environment Day si observe tawjaman Land Restoration, Desertification and Drought Resilience haiba theme da malem sinba thungna pangthoknariba World Environment Day 2024 thauram gi saruk ama oina World Environment Day ga mari Nana Divisional Forest Officer Bisnupur Yaikom Romabai gi mideng makhada Bisnupur Forest Division BMCs Maivam Singning da Lairiba Club Sing amadi miyam punna kusamnana sinduna Maivam Lokpaching da masi u sarakaya thakre Tharamduda Bisnupur Range ki Range Forest Officer M Nilamani amadi DFO Bisnupur gi atai staff sing club ki Thomi Singh BMCs member sing kayana saru yaduna Maibam Lotpaching da Sing Trau Leihau Thaibong Sampra Jam Yongsak yauna u sara chamaga yankhai henba loya lakpaki laibungki akoibada thabaga loinana sa sanna sadana ba ngak senaba sambalsu khaki
Chairman Pambaina Luchingba Manipur Kaidanaba Ngakliba UNLF ki Tokpaching the Leba MPA Meraga Loinaba Itau Singh Amadi 80 Unit 61 Wangu Unit 28 Thongzu BVF Wangu Sitaranjal Sanasamna Kusamnana Sinduna World Environment Day Observation 2024 ga Mari Lainana Malemgi Honglakliba Aying Asagi Khal Kaidana Thamnana bagi pandamda Kaksing district ki manungsan ba wangu singda ngasi u sarakaya akre u thabaga mari lainana merana fongdok kibada uwa haudragadi miyoi ba aikhoi malem sida nungaina matam sangna hingba yaroi aduna miyoi aikhoina isa hingdaba yade khanbagum uwa singsu hauhandaba yade khanna u thasi upal singak sensi haiki u thabagi thauramduda mera amadi atai rank officer kaya su saruk yaduna Hidak oina sizinaba uhai panba matam khudingda mana sangdunata leiba urum langba leisatpa makhal kayagi uzara kaya thaki Kai Tharakliba Mahosagi Saktam Asibu Kannaba Miyoiba Aikoina Tabak Paikat Houdrabadi Handak Lamdam Asigi Miyamna Tengnakiba Ising Isaugi Awaba Adugumna Sama Mayok Narakigani Haina Lamyanba Enterprise ki Provider Dr. Ilangbam Amit Kumar na Fongdok Kray Wafam Asi Administrative Committee Hianglam AC Amadi Lamyanba Enterprise Anina Punna Sinduna Hianglam AC gi Tongan ba Gram Panchayat Tarukta World Environment Day ga Mari Lainana Pangthopa Mass Tree Plantation gi Thauram da Haikibani Thauram aduda Dr. Amit Kumar na makha taraduna Wakhal taba watpa miyoi kayana Masaki kudong saba khara fangnaba honabada Mahausa Lairembina Thambiramba akoibagi saktamda numit khudingi saitheng piri maru aina Manipurda Turel maru oiriba sing yauna mafam kayada umang kok tharakpa asina maram oiraga kumgi nong matam sana sudre Karigumba nong khara taragana hekta ichau thokpa amadi ching ningkhaibagi thabak leptana thokli Maram asina asigumba tamthiraba thawong asi makha tana thoktanaba aikhoi khudingma wakhal taduna umang wamang kokthokpagi thabak leptuna u thaba amadi u hinghanbada mai onsinba mathau tai haiki Uripok apunba lup amadi uripok nupi apunba amadi Directorate of Environment and Climate Change Government of Manipur ga Kusamnaraga World Environment Day ga Mari Lainana Uripoki Maru Oiba Lambi gi Median da Paksana U Thabagi Thabak ngasi sathakre U Thabagi Thauramaduga Mari Lainana Uripok Apunba Lup ki Vice President KH Tarun Kumar na hai Malem gi honglakliba aying asagi khal kairakpa paktaknana deforestation tawrakpa na chingba environment da singnarakpa kayabu kharada oirabasu kannanabagi pandamda uripok apunba lupna u thabagi thabak asi World Environment Day ga mari lainana uripok ki mafam da chattuna tha ama chupna u thabagi thauram asi ngasi dagi hoduna miyamda u amagi mamal asi mipung khudingmakna khangbiduna u wa thaba forest jokhatpa environment kanbada Manipur da leiriba miyamna malemgi miyamdagi tadana mangsil thana sangsin minerasi haiki Overseas Point Imphal ga German Application Center Germany ga Kushamnaraga Germany da leiba hospital clinic singda nupa amadi nupi nurse singi thabak taunaba khudong saba piri haina German Application Center Germany gi Managing Director Rakesh Kumar na Fongdok Kray Wafam asi ngasi konung mamang da leiba Overseas Point ki office da pangthokiba pawgi mifam amada wafam asi Fongdok laduna Rakesh Kumar na hai Germany da leiba tongan ba clinic hospital sting masing khangdana leirabasu singe awat pa leibana mathau ningthina pangthokpa ngamde tongan sing da seminar kaya pangthokduna lakpagi saruk ama oina North East leiriba nupa amadi nupi nursing GNM BSc nursing loiraba MSc nursing loiraba certificate pairaba sing chahi nifu fawgi manungda leiba experience leiraba nursing gi oina khudong saba si piri nursing tamsiluraga thabak tawfam khangdana leiba singi oina su thabak fanghannaba paikhalakpa khongthangni leifam safam amadi sathok chasin tawbada comfortable oinaba singani amadi German gi loan fawba tambibagi khudong saba piri haibo wafam phongdokhi are fulfilled here in this particular center where we want
only qualified people, skilled people, meeting the requirements as per the government of German regulation. We are bound to give them all the information from the government of Germany side that these are your rights and these are your duties, these are your responsibilities, these are the skills that you have to acquire in order to get hired by German hospitals. Education Engineering Wing gi Chief Engineer gi mayumda sakhangdaba singna bom pokhai halamba thodok yaning de haiduna Education Engineering Wing gi staff singna babu parada leiba Engineering Wing gi office ta wakat mifom sathakre ngasi sathakhiba wakat mifom aduga mari leinana Education Engineering Wing gi Chief Finance Officer Basaspati mayum Sanatombi na hai Sagolban Nepram Menjor mamang leikai de leiba Education Engineering Wing gi Chief Engineer Laisram Sarachandra gi yumda tha asigi ahum gi numidangda sakhangdaba singna bom pokhai halamba thodok asi akan mamungda condemn tawi department amagi miyoi singda aki akhang pirakpa asi laibok thibani masina thabak tawba matamda sarang naba pokhalle makhata na asigumba thawong asi sathabiganu haiki staff singdasu ning leitana thabak suhandiba aduga aki akhang usuba sumba phawalba sida habiti koi sungai sete aduga tungdasu tobiro oi haina kina suba mathajan Beirut manakta ngasi US Embassy da attack taunanaba khonaramba gunman ama Lebanese soldiers singna fakre attack adu Hezbollah militant singa Israeli troops singa tha kaya lantheng nabana maram oiraga mioi lising kaya leifam safam mafam marang khangandraba sarangnaba nena tadaba Mediterranean country adugi Beirut manakta thokibani Lebanese military gi statement amada gunmen adu soldier singna nomai kapadagi soktuna hospital da pu khre haiki shooter aduna attack sathanaba honaram libadugi asengba maram khangri adubu Arabic londa Islamic State haina iba Mozafrid ama shooter aduna lidami hairi matang sida ngasi nungthili pau pizaba loijari midiang tabiriba singbu amuka hanna khurumjari